Hello guys ma'am. ꯑꯩꯈꯣꯏ ꯁꯤ ꯒꯤꯞ ꯑꯋꯦꯒꯤ ꯋꯤꯟꯅꯔꯁꯦ ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯐꯦꯠ ꯄꯥꯊꯣꯛꯆꯔꯛꯀꯦ. ꯕꯦꯕꯤ ꯄ꯭ꯔꯤꯌꯥꯡꯀꯥ ꯁꯤ ꯂꯥꯏꯛꯇꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ 115 ꯍꯥꯏꯗꯤ 215 ꯂꯩ. ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯕꯁꯤꯅ ꯗꯥꯅꯤꯌꯦꯜ ꯀꯉꯥꯝꯕꯝ ꯁꯤꯅ 281 ꯂꯩ. ꯃꯃꯤꯡ ꯁꯨꯝ ꯄꯥꯊꯣꯔꯛꯀꯦ. ꯕꯦꯕꯤ ꯄ꯭ꯔꯤꯌꯥꯡꯀꯥ 215 ꯂꯥꯏꯛ ꯂꯩꯔꯦ. ꯑꯗꯨꯗꯨꯒ ꯐ꯭ꯔꯦꯃꯦꯟ ꯕꯤꯛ ꯇꯤꯚꯤ 4 ꯂꯥꯏꯛ. ꯑꯗꯨꯒ ꯑꯥꯔꯌꯥꯟ ꯔꯥꯊꯤ ꯁꯤꯅ 5 ꯂꯥꯏꯛ ꯂꯩꯔꯦ. ꯑꯗꯒꯤ ꯂꯣꯌꯥ ꯀꯣꯂꯣꯝ ꯁꯤꯅ 23 ꯂꯥꯏꯛ. ꯗꯥꯅꯤꯌꯦꯜ ꯀꯉꯥꯝꯕꯝ ꯁꯤꯅ ꯋꯤꯟꯅꯔ ꯑꯣꯏꯔꯦ. ꯗꯥꯅꯤꯌꯦꯜ ꯀꯉꯥꯝꯕꯝꯅ ꯍꯧꯖꯤꯛ ꯂꯥꯏꯛꯁꯦ 281 ꯇꯧꯔꯒ ꯃꯥꯅ ꯍꯧꯖꯤꯛ ꯋꯤꯟꯅꯔ ꯑꯣꯏꯔꯦ. ꯍꯧꯖꯤꯛ ꯗꯥꯅꯤꯌꯦꯜ ꯀꯉꯥꯝꯕꯝꯗ ꯑꯩꯒꯤ ꯒꯤꯞ ꯑꯋꯦꯁꯦ ꯃꯉꯣꯟꯗ ꯄꯤꯔꯅꯤ. ꯑꯗꯨꯕꯨ ꯁꯨꯝ ꯄꯥꯊꯣꯛꯍꯧꯔꯛꯀꯦ. ꯑꯇꯣꯞꯄꯁꯨ ꯐ꯭ꯂꯦꯛꯁꯤꯞ ꯍꯥꯎꯀꯤꯞ ꯃꯥꯒꯤꯅ ꯂꯥꯏꯛ 7 ꯐꯪꯉꯦ. ꯑꯗꯨꯒ ꯕꯦꯁꯅꯥ ꯂꯤꯁꯥꯡꯊꯦꯝ ꯃꯥꯒꯤꯅ ꯂꯥꯏꯛ 5 ꯐꯪꯉꯦ. ꯗꯥꯅꯤꯌꯦꯜ ꯀꯉꯥꯝꯕꯝ ꯁꯅꯥꯊꯣꯏ ꯗꯅꯨꯒꯤꯅ ꯂꯥꯏꯛ 3 ꯐꯪꯉꯦ. ꯑꯗꯨꯒ ꯀꯣꯀꯦꯟ ꯒꯦꯃꯤꯡ ꯁꯞꯄꯣꯔꯠ ꯊꯥꯔꯛꯄꯅ ꯂꯥꯏꯛ 3 ꯐꯪꯉꯦ. ꯅꯤꯉꯣꯝꯕꯝ ꯁꯥꯒꯔ ꯏꯇꯥꯎꯕꯤ 39 ꯂꯥꯏꯛ. ꯕꯦꯕꯤ ꯄ꯭ꯔꯤꯌꯥꯡꯀꯥ ꯑꯇꯣꯞꯄ ꯄꯤꯔꯛꯄꯅꯤ. ꯁꯤꯁꯤꯅ ꯕꯦꯕꯤ ꯄ꯭ꯔꯤꯌꯥꯡꯀꯥꯒꯤ ꯂꯥꯏꯛ ꯑꯃꯠꯇ. ꯄ꯭ꯔꯣꯅꯟꯖꯤꯠ ꯀꯣꯟꯊꯧꯖꯝ ꯂꯩꯉꯥꯛꯄ ꯃꯥꯒꯤ ꯂꯥꯏꯛ 15 ꯐꯪꯉꯦ. ꯑꯗꯨꯒ ꯅꯤꯄꯥ ꯃꯆꯥ ꯁꯣꯔꯣꯛ ꯈꯥꯏꯕ ꯃꯥꯒꯤ ꯂꯥꯏꯛ 5 ꯐꯪꯉꯦ. ꯂꯟꯆꯦꯟꯕ ꯊꯣꯛꯆꯣꯝ ꯃꯥꯒꯤꯅ ꯂꯥꯏꯛ 11 ꯐꯪꯉꯦ. ꯕꯤꯄꯤꯟ ꯆꯟꯗ꯭ꯔꯃꯦꯡꯕꯝ ꯃꯥꯒꯤꯅ ꯂꯥꯏꯛ 4 ꯐꯪꯉꯦ. ꯊꯣꯛꯆꯣꯝ ꯖꯣꯟꯁꯟ ꯃꯥꯒꯤ ꯂꯥꯏꯛ 5 ꯐꯪꯉꯦ. ꯗꯥꯅꯤꯌꯦꯜ ꯀꯉꯥꯝꯕꯝ ꯅꯨꯡꯁꯤꯔꯕ ꯏꯅꯥꯎ ꯄ꯭ꯔꯤꯌꯥꯟꯗꯥ ꯃꯥꯒꯤꯅ ꯂꯥꯏꯛ 2 ꯐꯪꯉꯦ. ꯍꯧꯖꯤꯛ ꯋꯤꯟꯅꯔ ꯑꯣꯏꯔꯤꯁꯦ ꯗꯥꯅꯤꯌꯦꯜ ꯀꯉꯥꯝꯕꯝꯅ ꯍꯧꯖꯤꯛ ꯋꯤꯟꯅꯔ ꯑꯣꯏꯔꯦ. ꯚꯤꯛꯇꯔ ꯁꯂꯥꯝꯒꯤꯅ ꯂꯥꯏꯛ 2 ꯐꯪꯉꯦ. ꯑꯗꯨꯒ ꯁꯦꯃꯣꯟ ꯂꯥꯜ ꯍꯥꯏꯕ꯭ꯔꯥ ꯁꯦꯃꯣꯟ ꯂꯥꯜ ꯃꯥꯏꯁꯦ 86 ꯂꯥꯏꯛ ꯐꯪꯉꯦ. ꯂꯣꯔꯦꯟ ꯁꯔꯃꯒꯤꯅ ꯂꯥꯏꯛ 5 ꯐꯪꯉꯦ. ꯕꯤꯄꯦꯛꯁꯟ ꯈꯨꯃꯟꯒꯤꯅ ꯂꯥꯏꯛ 14 ꯐꯪꯉꯦ. ꯅꯥꯎꯇꯣꯟ ꯁꯤꯟ ꯂꯥꯏꯛ 1. ꯔꯥꯙꯥꯀꯥꯟꯇ 11 ꯂꯥꯏꯛ. ꯑꯗꯨꯒ ꯆꯤꯡꯈꯩ ꯂꯥꯏꯁ꯭ꯔꯝ ꯂꯥꯏꯛ 3. ꯑꯗꯣ ꯉꯁꯥꯏꯒꯤ ꯕꯦꯕꯤ ꯄ꯭ꯔꯤꯌꯥꯡꯀꯥ ꯍꯥꯏꯗꯣ ꯃꯥꯁꯦ ꯄꯨꯡ 2-3ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯈꯛꯇ ꯀꯃꯦꯟ ꯄꯤꯔꯛꯄꯅ ꯃꯥ ꯈꯔ ꯊꯦꯡꯈ꯭ꯔꯦ. ꯃꯥꯁꯦ ꯂꯥꯏꯛꯇꯤ ꯌꯥꯝ ꯐꯪꯉꯦ. ꯑꯩꯁꯨ ꯁꯨꯝ ꯌꯦꯡꯕꯅꯦ. ꯗꯥꯅꯤꯌꯦꯜꯒ ꯃꯥꯒꯁꯤ ꯀꯅꯥꯅ ꯍꯦꯟꯒꯗꯒꯦꯅ ꯉꯁꯥꯏꯗ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯅꯦ. ꯃꯥꯁꯨ ꯄꯨꯡ 4ꯐꯥꯎꯀꯤ ꯃꯅꯨꯡꯗ ꯂꯥꯏꯛꯁꯦ 215 ꯅꯝꯕ ꯉꯝꯃꯦ. ꯗꯥꯅꯤꯌꯦꯜꯒꯤꯁꯨ ꯐꯖꯩ. ꯃꯥꯒꯤꯁꯨ 281 ꯂꯥꯏꯛ ꯃꯥꯅꯗꯤ ꯇꯥꯔꯦ. ꯑꯗꯣ ꯃꯇꯨꯡꯗꯁꯨ ꯑꯩ ꯒꯤꯞ ꯑꯋꯦ ꯇꯧꯕ ꯃꯌꯥꯝ ꯉꯝꯖꯒꯦ ꯃꯌꯥꯝꯗ. ꯑꯗꯣ ꯁꯤꯁꯤꯒꯤ ꯋꯤꯟꯅꯔꯁꯦ ꯗꯥꯅꯤꯌꯦꯜ ꯀꯉꯥꯝꯕꯝꯅ ꯇꯥꯈ꯭ꯔꯦ ꯍꯧꯖꯤꯛ. ꯑꯩ ꯗꯥꯅꯤꯌꯦꯜ ꯀꯉꯥꯝꯕꯝꯗ ꯍꯧꯖꯤꯛ ꯑꯩꯒ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯔꯒ ꯑꯩ ꯃꯥꯒꯤꯗ ꯀꯃꯦꯟ ꯁꯦꯛꯁꯟꯒꯤ ꯃꯈꯥꯗ ꯑꯩ ꯄꯤꯒꯦ.
ꯁꯤꯗꯅꯦ ꯀꯥꯉꯥꯕꯝꯒꯤ ꯁꯤꯗꯩꯗ ꯑꯩ ꯄꯤꯟ ꯊꯝꯒꯦ ꯀꯃꯦꯟꯒꯤꯁꯦ ꯕ꯭ꯔꯣꯒꯤ ꯁꯤꯗꯩꯁꯤꯗ ꯑꯩꯒꯤ ꯐꯣꯟ ꯅꯝꯕꯔ ꯁꯤꯗ ꯍꯥꯞꯄꯛꯀꯦ ꯁꯤꯗꯩꯗ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯑꯣ ꯕ꯭ꯔꯣ ꯗꯥꯅꯦꯜ ꯀꯥꯉꯥꯕꯝ ꯑꯩ ꯁꯤꯗꯩꯗ ꯑꯩꯒꯤ ꯋꯥꯆꯞ ꯅꯝꯕꯔ ꯁꯤꯗꯩꯗ ꯊꯥꯔꯕꯅꯤ ꯃꯦꯁꯦꯖꯇ ꯗꯥꯅꯦꯜ ꯀꯥꯉꯥꯕꯝꯅ ꯀꯩꯒꯨꯝꯕ ꯑꯩꯒꯤ ꯂꯥꯏꯚꯁꯤ ꯌꯦꯡꯕ ꯑꯣꯏꯇꯥꯔꯗꯤ ꯑꯩ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯑꯩꯅ ꯑꯩꯒꯤ ꯐꯣꯟ ꯅꯝꯕꯔ ꯃꯦꯁꯦꯖ ꯊꯥꯈꯤꯕꯅꯦ ꯐꯣꯟ ꯅꯝꯕꯔꯗꯨꯗ ꯗꯥꯅꯦꯜ ꯀꯥꯉꯥꯕꯝꯒꯤ ꯑꯦꯄꯦꯠ ꯐꯣꯟ ꯅꯝꯕꯔ ꯊꯥꯕꯤꯔꯛꯑꯣ ꯑꯩ ꯗꯥꯅꯦꯜ ꯀꯥꯉꯥꯕꯝꯒ ꯄꯥꯎ ꯐꯥꯎꯅꯔꯒ ꯃꯉꯣꯟꯗ ꯒꯤꯞ ꯑꯋꯦ ꯇꯧꯅꯤꯡꯉꯥꯏꯒꯤ ꯑꯩ ꯄꯥꯎ ꯐꯥꯎꯅꯔꯒꯦ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯧꯖꯤꯛ ꯃꯥ ꯃꯦꯁꯦꯖ ꯊꯥꯔꯛꯑꯦ ꯑꯩꯉꯣꯟꯗ ꯑꯩꯁꯤ ꯐꯣꯟꯁꯤꯗꯒꯤ ꯗꯥꯏꯔꯦꯛ ꯂꯥꯏꯚ ꯊꯥꯕꯅꯤꯅ ꯄꯩꯁꯥ ꯊꯥꯕꯒꯤꯁꯨ ꯑꯩꯅ ꯎꯠꯄꯗꯣ ꯐꯔꯛ ꯏꯇꯥ ꯇꯥꯔꯦ ꯑꯩ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯔꯒ ꯑꯣꯏꯅ ꯊꯥꯖꯔꯛꯀꯦꯀꯣ ꯃꯌꯥꯝ ꯁꯤꯗꯩꯁꯤꯗ ꯑꯩ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯍꯥꯏꯐꯦꯠ ꯄꯥꯔꯛꯀꯦꯀꯣ ꯉꯥꯏꯔꯦ ꯕ꯭ꯔꯣ ꯔꯤꯁꯤꯀꯥꯟꯇ ꯕ꯭ꯔꯣ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯕ꯭ꯔꯣ ꯅꯨꯡꯉꯥꯏꯔꯦ ꯕ꯭ꯔꯣ ꯍꯣꯂꯤ ꯃꯣꯂꯤ ꯕ꯭ꯔோ ꯗꯥꯅꯦꯜ ꯀꯥꯉꯥꯕꯝ ꯃꯁꯥꯃꯛꯅ ꯍꯣꯂꯤ ꯃꯣꯂꯤ ꯕ꯭ꯔꯣ ꯊꯥꯖꯤꯜꯂꯛꯑꯦ ꯑꯩꯉꯣꯟꯗ ꯃꯩꯇꯩ ꯑꯊꯧꯕ ꯇꯨꯁꯜꯂꯨ ꯍꯨ ꯋꯤꯜ ꯕꯤ ꯗ ꯋꯤꯟꯅꯔ ꯕ꯭ꯔꯣ ꯑꯩꯈꯣꯏ ꯋꯤꯟꯅꯔꯁꯦ ꯗꯥꯅꯦꯜ ꯀꯥꯉꯥꯕꯝꯅ ꯑꯣꯏꯔꯦ ꯕ꯭ꯔꯣ ꯕꯦꯔꯣꯔꯤꯀꯥ ꯅꯥꯎꯔꯦꯝ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ ꯊꯦꯡꯛ ꯌꯨ ꯅꯩꯔꯦ ꯐꯖꯔꯝꯃꯦ ꯃꯥꯏ ꯐ꯭ꯔꯦꯟ ꯂꯟꯁꯦ ꯊꯦꯡꯛ ꯌꯨ ꯍꯦꯄꯤ ꯁꯇ꯭ꯔꯤꯃꯤꯡ ꯔꯇꯥꯀꯥꯟꯇ ꯒꯨꯇꯤ ꯃꯌꯨꯝꯅ ꯀꯥꯔꯣꯒꯤ ꯚꯣꯏꯁꯁꯦ ꯕ꯭ꯔꯣ ꯀꯩꯅꯣꯅ ꯗꯥꯅꯦꯜ ꯀꯥꯉꯥꯕꯝꯅ ꯀꯥꯈ꯭ꯔꯦ ꯕ꯭ꯔꯣ ꯍꯧꯖꯤꯛ ꯑꯩꯒꯤ ꯂꯥꯏꯚꯁꯦ ꯍꯧꯖꯤꯛ ꯂꯣꯏꯁꯤꯟꯖꯔꯅꯤ ꯑꯩꯒꯤ ꯒꯤꯞ ꯑꯋꯦꯒꯤ ꯋꯤꯟꯅꯔꯁꯦ ꯗꯥꯅꯦꯜ ꯀꯥꯉꯥꯕꯝꯅ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯑꯩ ꯑꯃꯨꯛ ꯃꯊꯪꯗ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯔꯒ ꯍꯥꯞꯆꯔꯛꯀꯦ ꯑꯩꯒꯤ ꯃꯉꯣꯟꯗ ꯄꯦꯃꯦꯟ ꯇꯧꯕꯗꯣ ꯃꯥ ꯒꯨꯒꯜ ꯄꯦ ꯄꯥꯏꯔꯒꯗꯤ ꯒꯨꯒꯜ ꯄꯦꯗ ꯑꯗꯨꯝ ꯊꯥꯔꯅꯤ ꯒꯨꯒꯜ ꯄꯦ ꯄꯥꯏꯗ꯭ꯔꯒꯅ ꯕꯦꯡ ꯑꯦꯀꯥꯎꯟꯗ ꯊꯥꯔꯅꯤ ꯃꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯁ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯁ ꯃꯇꯨꯡꯗꯁꯨ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯇꯧꯕ ꯉꯝꯖꯒꯦ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯁ
ꯉꯁꯤꯗ ꯂꯥꯏꯛꯁꯦ ꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩ ꯀꯩꯅꯣꯒꯤ ꯒꯤꯞ ꯑꯋꯦ ꯇꯧꯕꯒꯤꯗꯣ ꯑꯩ ꯑꯃꯨꯛ ꯀꯩꯅꯣ ꯏꯁꯀ꯭ꯔꯤꯟꯁꯣꯠ ꯂꯧꯔꯒ ꯑꯗꯨꯝ ꯊꯥꯖꯔꯛꯑꯒꯦ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯁ ꯂꯥꯏꯛ ꯉꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯊꯦꯡꯛ ꯌꯨ ꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯞ ꯁꯤꯌꯔ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯁ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯊꯥꯒꯠꯆꯔꯤ